हेलो फ्रेंड्स तखेल की मिक्सेल नाम का हन्ना मैम एक चैनल से तराम नौकसरी ngasisu anawba video puna मैम फंदा लाक्सरे मैम ngasi je aku chida bhaina gorda ibuto puthiba lai haraubagi last day ni मैम ado ai je ngasi ding ne nganna ibuto event hobi mamangda amai ba mai bajinga jagoi sabado isu jawge na ne population lakpane ba adu laibak thi bana ai je sum pung manga makhai ta thokre ba adu aina gate changak pa ga ne loi bana halame ba ado phanghodre ado laigi thorom hobona hanre gasidi lai loidoini na last day ni na ne laigi thorom je jame ba aduna moi se kuina budi sadra mare ado loibana hangre do laigi thorom ama mal hogot khre mayam do yemina rasi mathang mathang ado agi video se nungai biradi mayam like share comments to biramu phajaba anobo erade ki agi channel sida anobo thengna ba taradi agi channel sida subscribe to biramu mayam do yemina rasi ado laigi mayam na sum angam ba paisa hapna ba si kari ko ba khangde mayam ado amai ba singa loina na moi lai pai ba ngang sing june matung in na ne si kari kano ko ba khangde mayam ado mayam da phami ba mayam si ne sum paisa happy ba ji jing minera si asi aina hai je haitana tawini mayam kari hai bano khangde si je
lai nupi thiba haiba kaino digi thauram hamkidra lai mau thiba haidoira nupi thiba haidoira kaino adigi thauram ne ba hujita urise yeminarasi mayam
ꯕꯦꯟꯙꯧꯖꯤꯕꯨ ꯁꯦꯕꯥ ꯇꯧꯖꯔꯤꯕ ꯂꯥꯏꯀꯣꯟꯁꯤ ꯉꯥꯛꯄꯤ ꯁꯤꯟꯕꯤꯔꯤꯕ ꯅꯦꯅꯦꯒꯤ ꯃꯃꯥ ꯍꯥꯏꯔꯦ ꯑꯩꯈꯣꯏꯗꯤ ꯁꯨꯝ ꯅꯦꯅꯦꯒꯤ ꯃꯃꯥꯒꯁꯤꯅ ꯂꯥꯏꯄꯨꯁꯤꯅ ꯀꯩꯅꯣ ꯇꯧꯕ ꯏꯕꯨꯙꯧ ꯕꯦꯟꯙꯧꯒꯤ ꯃꯃꯥꯡꯗꯅꯦ ꯖꯒꯣꯏ ꯈꯨꯊꯦꯛ ꯃꯇꯦꯛ ꯑꯃ ꯁꯨꯝ ꯀꯠꯆꯕꯅꯤ ꯃꯌꯥꯝ ꯌꯦꯡꯃꯤꯟꯅꯁꯤ ꯃꯌꯥꯝ ꯉꯁꯤꯗꯤ ꯑꯔꯣꯏꯕ ꯅꯨꯃꯤꯠꯅꯤꯅ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯦ ꯁꯥꯡꯗꯣꯏꯅꯤ ꯄꯨꯡ ꯑꯃ ꯑꯍꯤꯡꯒꯤ ꯄꯨꯡ ꯑꯃ ꯑꯅꯤ ꯇꯥꯗꯣꯏꯅꯦꯕ ꯂꯣꯏꯁꯤꯟꯗꯣꯏꯅꯤꯅ ꯉꯁꯤꯗꯤ ꯑꯗꯣ ꯇꯥꯡꯈꯨꯜ ꯊꯣꯛꯄꯁꯦ ꯑꯃꯨꯛꯐꯥꯎ ꯎꯖꯗ꯭ꯔꯤꯕ 14-15 years ꯍꯔꯥꯎꯕꯁꯤꯒꯅꯦ ꯑꯃꯨꯛꯐꯥꯎ ꯌꯦꯡꯗ꯭ꯔꯤ ꯑꯗꯨꯅ ꯉꯁꯤꯗꯤ ꯇꯥꯡꯈꯨꯜ ꯊꯣꯛꯄꯁꯦ ꯌꯦꯡꯉꯒꯦ ꯍꯥꯏꯅꯅꯦ ꯃꯌꯥꯝ ꯑꯗꯨꯅ ꯑꯩ ꯁꯤꯒꯤ ꯃꯇꯥꯡꯁꯤꯒ ꯂꯥꯏ ꯍꯣꯏ ꯂꯥꯎꯕꯁꯨ ꯍꯧꯔꯦꯕ ꯁꯤ ꯃꯇꯥꯡꯁꯦ ꯌꯨꯝꯗ ꯆꯠꯂꯅꯤ ꯌꯨꯝꯗ ꯆꯠꯂꯒ ꯆꯥꯛ ꯊꯣꯡꯅ ꯈꯣꯠꯅ ꯌꯨꯝꯒꯤ ꯃꯤ ꯆꯥꯛ ꯄꯤꯖꯔꯝꯃꯅꯤ ꯑꯩꯁꯨ ꯆꯥꯔꯅꯤ ꯑꯗꯨꯒ ꯄꯨꯡ 10ꯒꯤꯗꯨꯒ ꯑꯃꯨꯛꯀ ꯑꯩ ꯂꯥꯛꯇꯣꯏꯅꯦꯕ ꯃꯌꯥꯝ ꯑꯩ ꯂꯥꯛꯑꯒꯅꯦ ꯃꯊꯪꯗ ꯑꯃꯨꯛꯀ ꯌꯦꯡꯃꯤꯟꯅꯔꯁꯤ ꯃꯌꯥꯝ ꯃꯦꯂꯥ ꯃꯐꯝꯗꯒꯤ ꯁꯤꯡꯖꯨꯒ ꯕꯣꯔꯥꯒ ꯑꯗꯨꯗꯒꯤꯗꯤꯅꯦ ꯕꯕꯥꯗꯣ ꯑꯩꯈꯣই ꯏꯀꯨꯕꯣꯛꯅꯦ ꯀꯩꯅꯣ ꯆꯥꯏꯌꯦꯕ ꯈꯦꯆꯤꯔ ꯉꯧꯊꯣꯡꯅꯦ ꯆꯥꯏꯌꯦꯕ ꯅꯨꯡꯗꯥꯡꯗꯅꯦ ꯈꯦꯆꯤꯔ ꯑꯣꯏꯅ ꯆꯥꯏꯌꯦꯕ ꯑꯗꯨ ꯏꯀꯨꯕꯣꯛꯀꯤ ꯈꯦꯆꯤꯔ ꯉꯧꯊꯣꯡꯒ ꯈꯔ ꯂꯩꯔꯦ ꯁꯤꯗꯩ ꯁꯤꯡꯖꯨ ꯕꯣꯔꯥ ꯄꯨꯔꯦ ꯑꯗꯩꯗꯤ ꯑꯁꯨꯝ ꯌꯨꯝꯗ ꯏꯔꯣꯟꯕꯔꯥ ꯆꯝꯊꯣꯡꯒ ꯇꯧꯔꯒꯅꯦ ꯑꯁꯨꯝ ꯆꯥꯕ ꯌꯥꯔꯅꯤ ꯍꯥꯏꯅ ꯁꯤ ꯑꯩꯈꯣই ꯊꯔꯥꯅꯤꯅꯦ ꯌꯦꯡꯉꯨ ꯕꯣꯔꯥ ꯍꯧꯔꯤꯃꯤ ꯑꯩꯈꯣꯏ ꯃꯩꯇꯩꯒꯤ ꯗꯨꯀꯥꯟꯅꯤ ꯃꯌꯥꯝ ꯑꯇꯣꯞꯄꯗꯩ ꯂꯧꯗ꯭ꯔꯦ ꯑꯩꯈꯣꯏ ꯃꯩꯇꯩꯒꯤꯁꯤꯒꯩ ꯑꯣꯏꯅ ꯁꯨꯝ ꯂꯧꯔꯦ ꯃꯌꯥꯝ ꯈꯦꯆꯤꯒ ꯉꯧꯊꯣꯡꯒꯅꯤ ꯃꯌꯥꯝ ꯎꯕꯗ ꯍꯥꯎꯗ ꯃꯥꯟꯗ꯭ꯔꯥ ꯈꯔ ꯂꯥꯎꯔꯅ ꯃꯌꯥꯝ ꯍꯧꯖꯤꯛꯁꯦ ꯑꯍꯤꯡꯒꯤ ꯄꯨꯡ 10 ꯇꯥꯔꯦ ꯑꯩꯈꯣꯏ ꯃꯄꯥꯅꯅꯦ ꯑꯩꯕꯨ ꯊꯤꯜꯂꯝꯃꯦ ꯃꯥꯒꯤ ꯁꯥꯏꯀꯜ ꯃꯆꯥꯗꯨꯒ ꯇꯧꯅ ꯑꯩ ꯏꯇꯣꯝꯇ ꯄꯨꯡ 10 ꯇꯥꯔꯃꯤꯅꯅꯦ ꯑꯩ ꯏꯇꯣꯝꯇ ꯂꯥꯛꯄꯗ ꯅꯨꯡꯉꯥꯏꯇ꯭ꯔꯕ ꯊꯥꯞꯇ꯭ꯔꯁꯨꯅꯦ ꯁꯨꯝ ꯅꯨꯡꯉꯥꯏꯇꯕ ꯍꯥꯏꯇꯥꯔꯦ ꯑꯍꯤꯡ ꯑꯣꯏꯔꯕꯅꯤꯅ ꯌꯨꯝꯗ ꯆꯥꯛ ꯅꯨꯡ ꯊꯣꯡꯅ ꯃꯣꯏꯁꯨ ꯄꯤꯖꯔꯝꯃꯦ ꯑꯩꯁꯨ ꯆꯥꯔꯒ ꯂꯥꯛꯑꯦ ꯃꯌꯥꯝ ꯑꯗꯣ ꯍꯧꯖꯤꯛꯅꯦ ꯏꯃꯥꯟꯅꯕꯤꯁꯨ ꯃꯣꯏ ꯃꯌꯥꯝ ꯐꯝꯃꯝꯃꯦꯕ ꯑꯗꯣ ꯃꯣꯏꯒ ꯂꯣꯏꯅꯅ ꯄꯅꯥ ꯃꯇꯞ ꯃꯆꯥꯅ ꯐꯝꯃꯦ ꯆꯪꯗ꯭ꯔꯤꯉꯩꯗꯅꯦ ꯃꯅꯨꯡꯗ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯌꯦꯡꯗ꯭ꯔꯤꯉꯩꯗꯅꯦ ꯐꯝꯅ ꯁꯤꯗ ꯃꯦꯂꯥꯁꯤꯒ ꯐꯝꯅꯅꯦ ꯄꯅꯥ ꯃꯇꯞ ꯑꯃ ꯑꯍꯥꯎꯕ ꯑꯃ ꯆꯥꯔꯦ ꯑꯩꯒꯤꯗꯣ ꯑꯁꯨꯃꯥꯏꯅ ꯂꯥꯛꯑꯕꯅꯤꯅ ꯍꯣꯔꯦꯟ ꯃꯇꯦꯡꯗ ꯄꯥꯔꯣ ꯑꯗꯨꯃꯥꯏꯅꯒ ꯃꯐꯝ ꯆꯪꯉ ꯂꯥꯏ ꯍꯔꯥꯎꯕꯒꯤ ꯀꯩꯅꯣ ꯃꯅꯨꯡꯗ ꯆꯪꯉꯛꯑꯦ ꯃꯌꯥꯝ ꯍꯣꯏ ꯇꯥꯡꯈꯨꯜ ꯊꯣꯛꯇꯩ ꯇꯧꯅ ꯂꯩꯔꯝꯃꯦꯕ ꯇꯥꯡꯈꯨꯜ ꯊꯣꯛꯄꯁꯦ ꯃꯆꯦꯠ ꯑꯃ ꯍꯥꯞꯆꯔꯝꯃꯒꯦ ꯃꯌꯥꯝꯗꯣ ꯇꯥꯡꯈꯨꯜ ꯊꯣꯛꯄꯒꯤ ꯃꯄꯨꯡ ꯐꯥꯅꯗꯦꯅꯦ ꯑꯩ ꯀꯣꯟꯅ ꯑꯇꯣꯞꯄ ꯑꯩ ꯅꯦꯛꯁ ꯚꯤꯗꯤꯑꯣꯗ ꯑꯣꯏꯅ ꯊꯥꯒꯠꯆꯔꯒꯦ ꯃꯌꯥꯝ ꯑꯗꯣ ꯇꯥꯡꯈꯨꯜ ꯊꯣꯛꯄꯁꯤꯁꯨ ꯃꯆꯦꯠ ꯑꯃ ꯌꯦꯡꯃꯤꯟꯅꯔꯁꯤ